tamlibi mahiroi ama nupi gi kai khumna puno mahal matung da tamthin hato khibagi mayokta doctor singna sintha leptuna lebak sinba thung khongjang changsin gadori apaspa gi mayokta khongjang changsin duna leikidraba athauba pebam chitranjini kullak suba leikidabagi ningsing thorom paksana pangthokre athauba singi ningsing thoromda road concert chillubda chenaba khudingmak ULF na tongan tongan masarak sing pina bulak thokre Senel asibi yangiri khwai pun putaram oksari na sigino council pizari aswehan khudingmak pina sohajari Kolkata da laipa RJ Kar Medical College da PG tamlibi doctor ama sakhang daba singna nupi oibigi ikai kumna puno mahalaba matungda tamthin hatok lamagi mayokta Indian Medical Association na laibak sin matungna tongan tongan ma khongjang changsin na blok thokre masagi sahi kunthra matoita ngairibi Dr. Momita Devanath Satliba August 9 gi nimidangda Kolkata da laiba RJ Kar Medical College ki adugi seminar hall da Dr. Momita Devanath pu sakhangdaba sing aduna tamthina onai matungda hundok lamni hairi Dr. Devanath ki asiba haksang adugi report Kolkata Police Station da piruba civic volunteer oiba Sanjay Roy ko sahi kunthra matoi surba mioi ama Kolkata Police Station na tha asigi tarada phagatkre RJ Kar Medical College ta thomji laktuna amang ata kaya thoon kre hairi tugo mari lenuna miyamna medical college adubu amang ata thoon khraba matungda tha asigi tara marida Sanjay Roy yauna tongan ba mioi taramapan police na phagatuna thodok asigi matangda thigatpa hokre hairi misi asiga mari lena Indian Medical Association na laibak sin mathungna makhoigi doctor singi sinpham thadoktuna laklibo August 3 ki ayuk pung 3 tagina mathangnabu numit August 19 gi ayuk pung 3 phawa pung 13 gi manungda doctor singna masagi sinpham leptuna khongjang changsin ba haina lakthokre laibak pumuda doctor singna changsin gadrib khongjang asiga mari lenana essential service ki thabok khudima komthokpaga loinana emergency oiba casualty ki thabok sing pangthokuni adubu routine work oina OPD hangduna na laying sathabaki thabokti pangthok loi asigma khongjang asida leba asida laibiriba mipum khudimongna support tobiyo haina Indian Medical Association gi maikaidegi phongdroli Indian Medical Association Manipur chapter gi maikaidegi su changsin gadribu khongjang asiga mari lenana kari thabok sing pakhat kadagi haibi matangda ngasi nimindawaram paumi singa unaduna makhoigi khongjang sing laukthokani hairi Armed Forces Special Power Act 1958 ki makhada lamdam asida miyoibagi hak khongawnaba miyoibagi punsibu ikai khumnaba utpagi mahotta khulai matik sana paiba lalhauba amadi security personnel singna tamthina ot naibagi thawong thado aiduna haukiba lising ani marigi August 15 da athauba pebam chitaranjana khongjang changsindouri masa muthanda mai thaja khibaga loinana mathangi numit August 13 ta laikidaba adubu ningsing kullak suba ningsing thorom pangthokre Manipur Student Federation MSF na nimit asibo athauba mahiroi sing nimit haina sahi khudingi pangthoktuna lakli athauba mahiroi singi khubamda laisu katpuga loinana Bishnupurda miyamgi oiba mifam ama pangthoki loinana mahki mafamda hailai katun ikai khumnabu ullaba matung miyamgi oiba mifam amasu pangthoki Numit asiga mari lenana khwaidagi naha oirebi climate and environmental activist loinana child right and international network ki advisor amasu oiribi Lucipria Kangu Jamna Laikidraba Athauba Pebam Chitanjangi Matangda Asumna Phongdok. I want to say that he is the real hero of Manipur. Makhui Imalebak Manipur ki hero ne. A same hero. He sacrificed his life to protect the future of Manipur. Mana akoi ki future akoi Imalebak Manipur ki future kannabagi namakta. Mana mai masaj mai chaga sacrifice tauki siki. Did all of that. He sacrificed his own life. He wasn't scared of death to protect the integrity of my state, of my Imalebak Manipur, and to get the freedom of Manipur. Hui Imalebak ki freedom phangna bagi damakta. Mana magi thawai je khatki. He is a real hero of Manipur. Magi manglan, magi goal, magi demand. Manipur ki puwarida sanagi mayan idrole horgadaba August 13 athaubu singi nimitpu miya mamangda khongoi nabda chenaba mipum khudima otik sab cherak sing piragani haina United National Liberation Front ULF ki media coordinator Sarairong ba thoksom thadrok pachirol amana hai aina tingkarba look asigi
Serol asin ai kumja lising chanipan marfudra mathoigi nimit asida manipurgi mapari koireng jubras natraga tikendrjit thangal general pukhrambam kajau niranjan sobedar amasung sirai thangal mangabu phaidabungda nimidang waram pung mari makhairom taba matamda Britishna makhoigi mayokta lalawi haibagi damak phasi tawduna hatkibani nimit asi yolepna kumja lising maga samapan humfu mapandagi hauduna manipurgi puwarida yamna maru oiba nimit ama oina ningsingduna lakibani nimit asibu All Manipur Football Association Amphana Khuman Lampaki Tap Ground da Laibak Ningba Isai Oiba Music Concert ama pangthoki concert aduna nimit asiga karigum hiram amata da mari leinada mong da chathakibat phibam aduna senglaba nimit asibu pumang mangthoki bani haina palli nimit aduda music khongkiba Innocent Eye Band amasung Leipung Band na tha taruki athingba thamkhre Pebet Band amasung God and a Dog Band asina sahi ama athingba thamkhre thingba lairingai manung asida band sing asina isai tune tawba practice tawba rehearsal tawbudi athingba lairoi co-sponsor oikiba Mami TV gina news program natana atai entertainment program sing tha taruki oina athingba thamkhre concert asibu sinlang kiba amadi Khuman Lampak pu sing resign tawduna anobo official sing khanaba Lonena hari bating masing asi tugain na saraglabadi hena kansin charak sing pigani hari asina lup asina maralngi matung ina charak piriba mioi amadi music band sing asi atop lup sing na amuk hanna kaukhatpa amadi se pibani sing ba amata tawbigano haina party ki maikai degi sarairong ba thoksom na thokpa cherol asin hari